PDF battalion ahumgi terrorist lalhoba tarabari Burma gi Kale district ta military army junta na air strike tawduna hatkre. Lasi IDP singna akanba khongjang sangsilagani lauthukibagi matungina hauze Phou khai da CRPF ready da laikre gas par gari amadi CRPF ki gari kya miyam haidarak pa thingna na bangai duna laikre haina social media singda thaganarakle. Ngarang ngahan Phou bai mai thadok pirambagi pau phong saringai chera asida ngasisu lamsang do Phou bai loina mai thadok piram le hadi miyam na section dio. PDF battalion ahumgi terrorist lalhoba tarabari Burma gi Kale district ta military army junta na air strike tawduna hatkre. Ngasidagi lambi sembidabagi mayokta mayai lambi matam kaktana thinglagani haina MLAL na phongdorakre. Hanjin thajaba piraklabusu lambi sembidana lairibasigi mayokta mayai lambi apunba lob MLAL na ngasidagi mayai lambi matam kaktana thinglagani haina lob asigi president CS Nildhajana phongdorakle. Hiramasika mari lenana lob asina thadorokpa video release amada mahana hai mayai lambi asi sembio haiduna mari lenaba MLA minister kayaga unaduna haijabasu laikre. Maduda sunatana hadak lambi thingduna sangsenba haurakpada DC ga unaduna lambi asi sembagi thodang mahana laugane haibagi thajaba piraktuna lambi khara semba hauraga amuk lepkhibane haire. Kokomi gi jayanta ICU yokre hari hapta kangjebung mamangda nahan khongjang sangsenbada police na phubadagi sokiba kokomi gi media coordinator laikhuram jayanta ngarang haksang gi phibam lusilakpadagi ICU yokre hari jayanta hojik Zenems gi GT ICU da akanba maongda layeng sathari hari makhatawa pawngai minase. Kuki group UPF mache tabaki phibam da laide hari zombie group sing na thairaga thambada penadra hari. India government ga suspension of operation su khuyek pinariba Kuki group United People's Front ki manungda mache tabagi phibam da laide zombie group sing na thairaga thambadagi penadra hari United People's Front ki zombie group of UPF ki secretary information and publicity LT Paitena khuyek piduna thokiba press communique amana hai UPF asi kumja 2018 dagi hingna siraba lup amagum lerakle UPF ta yawba zombie group sing asi UPF ki saruk ama oirakhidre amasung madu Kuki UPF oiraga lehaure party si constitution da spokesperson haiba phamba si leite amasung masi masamatom ta hapsaba post ne maramasina spokesperson masida yawrebo organization punamaki mahut sinba yaroi maramasina spokesperson na thadokpa press release na traga statement na traga wakhalon sing aduna zombie sing mohot sinba yaroi haike tribe ni pana punsilaga semba zombie council si zombie sing gi frontal organization sing ne ZRA amasung zombie CSO sing na Kuki jobu aikoi gi identity oina masak khangde loinana separate administration gi khongjang asida Kuki jo asi official body oina sagot pa laite handakta November 13 amasung 15 da Guwahati da pangthokiba nampe conclave da zombie singi group ahum amasung zombie civil society gi mihut amata saruk yakhide UPF ki constitution gi matungina de thaba ama tawba matamda lusingba singda paw piga da bane khana nainaga da bane amasung ayaba lawga da bane haina yawrubasu mifam adu gi matang da zombie singi lusingba amata tanaram khiba laite amasung paw pirakhide lusingba singi ayaba yawduna wangangloi anina conclave adu sinki maduna maram oiraga nampi conclave ta zombie sing saruk yakhide su group singi matang da mahana hai zombie group of UPF asi zombie su group natraga zombie group of UPF haina khangnaragani haire kumja 2023 ki May 3 dagi mamang amasung matung da zombie sing asibu namtharaga thamlakle non communal amasung inclusive approach sing makha chathaduna supremacy ki khongthang sing yaba ngamloi zombie sing ki puwari saktam culture lam amasung resource bu sakhangbidaba warosin amata yaba ngamloi phorumasel gi marakta amaga ikai khumnaba amasung punna hingbinaba yaba warosin ama porpa pami hari zerodona makhata na hai Kuki jo haiba wahi asina zombie singi identity mahut sinde masigi wahi asidi keno amasung Kuki group of UPF na handakta sembane sugi miyengda yengba tarabadi Kuki zombie mar haiba wahi asi sizinagadabane keno na Kuki statehood tali matamamagi UPF na autonomous hill state tali kumja 2017 da constitution ki taruk suba schedule ge makhada autonomous territorial council pi naba center na wafam pukhalakhe zombie group of
UPF na miyamge apunba demandagi na thairoi zomi identity da akaiba pigadaba political agreement amata khuyek piroi haidi maramasina government khulai paidaba sing social media handler sing amasung user sing na sumilali khangdana pau phungbi danaba appeal tawri ngasidagi hena akanba khongjang sangsilminasi haina IDP singna phongdorakre Shanghai Festival bu yaningdaba phongdoktuna IDP singna masa masagi relic camp ta wakan mifam phamduna chathakiba khongjangda lengakna thawoi usitana nampuda Shanghai Festival pangthokiba asina IDP singi khongjang hena kansinnaba wareb lawre ngasidagi lambi lamjawda thoktuna makhal makha kiyagi khongjang sangsilagani masida lamdam sigi CSO maina paibi amasung miyamna saruk yabiyo haina Churchandpur Maitai United Committee gi Information Secretary Khoisnam Amarjit Maitai na phongdokre Relief camp singda akoi ijam jamna sirin protest pangtho amba si akoi mapan thoga akoi lambi lamjau da akoi sirin protest amasung makhal makha kya gi khongjang jangjal lagani aduna leiba CSO amasung mera pai bi singna IDP sing bunung sibire hairaga akoi gi mateng pangbiu amasung saruk yabiu sojok bibiu haidana lebak miyam gi mfamda nganjari Churchandpur da hanjinaba hawrokpa irangda aso apan yawkhre Manipur Santi Hanjilakle Hairabadina Makhoi gi mayumda Hanjilage Haiduna Bisnupur District ki tongan ba relic camp sing amasung lengakna saba sangsingda leba IDP singna thoknarakpadagi irang hawraktuna security force ka muknabada miyoi Mari Sokre ngarang nungthindagi hawduna masing yamlaba lanjena duna leidiba sing makhoina leidiba relic camp sing amade lengakna saba sangsingdagi Churchandpur tamna satnaba thoraktuna Imphal ti dimlambigi phogaksaw ekhai yoksinnarakhe lanjenarakpadagi yumda leiba phangdana leiriba nupa nupi amade angang sing yawna Manipur Santi laktuna Shanghai Festival phawa pangthoklabanina Churchandpur da makhoina leramba mafam singda hallagani haina thonarakhibane masing yamlaba miyoi singna Tholakuna Churchandpur tamna satnaba honarakpa aduda phogaksaw ekhai police ki kangbuda natana atai mafam singdagi lakhiba police amadi central force singna mayam adubu phogaksaw ekhai da thattuna thamkhe numidang dadi yamlaba miyam aduna irang hauduna security force ka akana moongda mungnarakpadagi khut yaunarakhe mungnarakpa aduda amaga koitan tanaba haurakhibaga loinana police na miyamda masing yamlaba mock bomb tear gas singba kapkhe amadi miyamna nungna police ta thajinkhe ngarange koitan tanaba amadi security force na miyamgi irang laksinaba tear gas mock bomb na singba kapa aduda lanjenarakuna leidiba miyosing aso apan sing nangkhe kona thangdadi security force na miyam adu takthokuna athengbada makhoi na leiba mafam singda hanjinakhe ngarangi thaudo aduda yamdrabada Churchandpur dagi lanjelaklaba tongan mafam singda leiba miyoi mari soki hari sokhi sangadu Churchandpur Maitai Victim Committee gi co-convener ningthaujam naba Naurem Jiban W Zeni amasung K Nubendro ne ningthaujam naba Naurem Jiban amasung K Nubendro na kwakta Sericulture Farm da leiba lengakna saba matam kharagi oiba sangsing da leiraga W Zenina Mukta High School relic camp da leibane Zenina Torbung dagini amadi atai ahumna Churchandpur dagini hari boycott ki khongjang na stall sing khuntak lansirabasu governor na Shanghai Festival haudokre Khuraida khongjang loi sing amasung security gi marakta tear gas amasung nunggi nongsu kre hapta kangjaibungdana apunba stall sawnga ga kunga taruk ronggi manungda lanai miyo singidi sama phana hangkidre ZUF na amukasu popi pambi sing yanthakre haujuk phawbada Manipur gi akaknamba singi district kharada mapangal kanna operate tawriba lalholob Jelaro United Front ZUF na popi pambi thaba singi mayokta chatharakpa akanba thabaki marirak suba oina ngarangso ayuk pung 10 makhairom tarakpadagi hauruduna Kangpokpi district ki Saitu Sadar Hills ki manung challiba mayamna charoi pandongba hairaga su khalnaba pongring rong da tharamba popi pambi sing yanthatkre hairi lalholob asigi Ministry of Information and Publicity le ngarang thorakpa cheral amana hai ngarang mafam aduda popi pambi sing yanthatpagi thaba adu lalholop asigi S kam sonal singba kadar singna chathakibane kadar sing asina popi pambi sing yanthatpada natana loksang oina sijinaraba structure sing amasung popi pambi thabda sijinaba polam sing su mai thadoklamki haide cheror sina hai illegal immigrants sing la lam khopchenba amasung umang kokthokpa leptre loinana ayab yaudana
Jelarong Inpuigi ancestral land su Laisilakli Hadi, Makoi Masana Masabu village zip Ningtoni Hijabadagi Ayaba Lauraga, Mapamadu the Labane, Adubutong, Asidi, Sanabayaro Hadi, ZUF Kadar Sinapopi Pambi Singan Tatpa the Tenakiba Sing Adu, state language or Manipuri Lol, Nambangam de, Maramasina Tong, Aduna, Makobu foreign refugee ni Amasung, Jelarong Inpuigi ancestral land the Popi Pambi Tabuda Sizanana Bagidamak, illegal oinasang silapa Myoising ni Hibadu tak ne haide ZUF ki maikei dagidi yelhu lamsingi hakta negotiate tawba yaroi thong asigi damak sa tharakwa amasung lana uhanna ba honaraklabadi asepa khongpham da leptuna mayok nagani haide adumoina maksing amasung tamgi yellow phurupsing amata oina mitna singna lebiduna aikhoigi ancestral homeland kannada ba honabiyo haina su phongdorakle MPS officer oiramba ama kaptuna hat kiba Kaplamba dusu masamatanda kapsin jaduna sijakibagi makhataba update pijare yamna tanga thokpa amadi tabadasu thamoi shokpa thaudo ama oina thabaktagi pothakraba MPS officer ama masamaki mayumda mahana yuksaba manawnu pagi masana nongmene kaptuna hatkre mahaku kaptuna halamba manawnu pagi masa adusu crime asi toramlaba matung matam kanadana masamatonta nongmene kapsin jaduna sijakre laibak thiba thaudo asi ngarang numi jungba pung baro khara helakpa matamda singjamai police station na konba singjamai mayengbam laikai de thokibane laikidraba retired MPS officer adugi maming akojam Santi Kumar Singh Manipur Police Department gi SDPO oina thabaktagi pothakibane mahaku nongmaina kaptuna hatkhiba mahakna yoksaba manawnu pagi masanupa aduna akojam ki san sahi kunga manga apopa akojam Sunil Singh kawi thodok thokphamdagi phangba pawda akojam Santi Kumar Thobal athokpamdagi singjamai mayengbam laikai da inkhol leiraga hongatlaga leibani ngarang mahakpu kaptuna hatkhiba akojam kisan asina Thobal da leiba laikhidraba Santi Kumar ga hekpo minaba manawnu pagi masanupa ni hare asidagi na sahi tararonggi mamangdagi Santi Kumar na mahakpu yoktuna mahi masing tamduna leirakibane laikhidraba Santi Kumar Guwahati da mahi tamduna leiba masanupagi manakta chaluraga ngarang khaktamag yumda thorakpani hare laikhidraba Santi Kumar na ngarang mayumda hek thonglabaga yumgi ground floor da kisana mahakpu pistol amana kapkhibane mahaki thabakki sarukta nongmai maru taruk pali khudakta mahak Rasmedi City da pukhatuna laikatnaramlaga nungthilpung ani tarapwa adwaida laikhidabani hare yum manungda nongmai kapagi paw adu tanarakpadagi singjamai police station amade Imphal West District Police ki kangbu ama kudakta thodok thokpham aduda Yoksilaktuna yum adu koisilaga thamkhe asamna police na yum do koisilaga thenaraga leiringai serak aduda thodok accused oiriba akojam kisan yum ge second floor da masama thanta nongmaina kapsil jaduna sijakibani hari thodo asigi matang da singjamai police na case ama lokhatpaga loina asiba haksang animak rims ki mok ta thamkhre hari adubu makha taba kari marang gidamak kisanna MPS pu nongmaina kapkhibano haibagi makha taba paw ngaiminase Palel Kaitel Thong Londona Khongjang Sathakre Manipur Lengak na Thokliba Kangluki Irang asi tangdu laitaba porak trengen da Sangai Festival pangthokpa yaning dahana Kaksing District ki manungsanba Palel Kaitel Thong Londona ngarang Khongjang Sathakre Manapaibe apun baluk Palel na senduna ngarang Kaitel Thong Lon bagaloina na sentha leptuna sathakiba Khongjang da sarugya kiba lup asigi secretary Sarangtham Borni na hai status da Thokliba Irang asina maram oiraga mayumakai kaya mai thadoktuna thugaibi duna lanjana rakliba relic camp da wana changja phamlauduna lairiba miyam asi phawba mayum da hanjanba ngamdre makhoibu mayum da hanjal handuna tangdu leitana lehanna ba hona bidringai Sangai Festival pangthoktuna harau kumai tawribasi palelgi miyamna akanamong da yaning de hana phongdokhe Manipur legang na sileba festival pangthokpa yaning da bagitama kokomina sang sileba khongjang da mera paibi apun balu palelna mapung phara saugatuna ngarangi wakat mifam sathakibani haina su mahana makhata na phongdokhe IDIP amadi RBY scheme singi khudong saba sing miyam na lobby haina puja elangpam na phongdorakre assistant to disabled person ADIP amadi Rashtriya Biosphere Yojana RBI scheme singi makhada pangthokliba physical assessment camp sing da Bisnupur district ta leiriba miyam maru aina person with disabilities PWD amadi senior citizen singna thoraktuna sarugya biyo haina Bisnupur gi deputy commissioner puja elangpam na phongdokre wafam asi Bisnupur gi district social welfare office na district administration ki miyeng makhada artificial limbus manufacturing corporation of India ga khusamnaduna district asigi tongan bu mafam da physical assessment camp kaya silliba asigi saru ama oina phongdokibani haide Tejas Jetpok haibudagi IAF pilot ama sikre United Arab Emirates UAE gi
Dubai air show pangthoklingaida Tejas jet crash torokpadagi Indian Air Force IAF ki pilot ama laikhidre hari Dubai media office na social media da thadrokpa warol amada jet mukhaiduna India ki pilot ama laikhidabadu yamna laibak thibani haina phongdokpaga loinana Dubai air show aduda India dagi Tejas fighter aircraft adu sarug yakhibani hari mai kanba amasung emergency team na thodok thokpham adu da pilot adu bu kanna na bagidamak khonglai thuna chensin ke pilot adu jet pokhairakpadagi tamthina soktuna laikhidabani hari Indian Air Force ki maikaidagi pilot adu laikhidabada awaba phongdokpaga loinana accident adu matau karam thokibano haibadu asengba khangnaba inquiry amasu chatharagani hari Sahi asugi me thada sona kiba landa Pakistan India bu maithiba piki haina US ki report amna phongdorakre angakpa thodo ama oina sahi asugi me thada sona kiba landa Pakistan India bu maithiba piki haina US ki report amna phongdorakre loinana report adu da Pakistan ki sangsilaktuna pahalgam da langkoiba lakpa micham kun ga taruklom hat kiba adu su terrorist ki attack na te haina phongdorakhibane lamai sanipalom panba US China Economic and Security Review Commission USCC की रिपोर्ट अदुना फोंदोरक्लिबा वाफम अदु पाकिस्तान की प्राइम मिनिस्टर शहबाज शरीफ ना असुंबर रिपोर्ट ने हाइनसु क्लेम तौरखरे ऑपरेशन सिंदूर की अटैक अदुदा पाकिस्तान खुद हनबदा इंडिया की राफेल यावना फाइटर जेट तरुकसु अमा अता थोखि हाइदे अदुबु तसेंगनमक्ति लान अदुदा इंडिया की फाइटर जेट अहुम खक मांग ताखिबने हाइदे